World Meetei Council, Meetei Yaipha Lup Europe, amadi Global Manipur Federation, ahumna sinduna, tonganba warol yaoba cherol Chief Minister N Biren pishinkhre. February Loigadouriba Kuki Militant chathariba Soo Makha Tana Sangdokpiraganu haina World Meetei Council WMC Chairman Heigrujam Nabashyam leinaba pukning chingshillakli. Manipur Press Club ta pangthokpa pawgi mifam amada World Meetei Council gi Chairman Nabashyam na hai thamapan mapung faraklaba irang asigi matangda World Meetei Council yauna Meetei Yaipha Lup Europe amadi Global Manipur Federation ga yamna kupna khanadun lakhi lup ahum asina kupna khanaraba matungda ngasi Chief Minister N Biren da warol yaoba cherol pishinkhre warol aduda yauriba mapung oiba wafamdi haujik tholiba irang asi athubada loisinaba center amadi state lengana thabaka paikhatpa irang asina maram oiraga lanjenariba Singi hingnabagi lambi sembiba shu lawthokpa amadi poppy plantation muthatpa asina singbani Kuki Militant singa chathariba Soo asi chatliba tha asida matam loide tha asida Loigadouriba Soo gi matam asi Makha Tana chanaba yaroi masigi mayokta World Meetei Council na lepkani moreda leiriba state force sing asigi mapangal kalhanduna matamga sunaba khutsu khulai sing pigadabani lakadoriba parliament mikhal asigi mamangda Meitei na scheduled tribe list sanbada mathau taba se sang sing state laingakna center da thabaga loinana chanaba thabak sing lokhatnaba Chief Minister na honabiu haina su mahang makhataki I going to see Meetei the Tobiriba injustice. I going to see level playing field na te Meetei na sanajari se. My kay could muta koi Meetei si subsala ineba sinking community or ineba. Masha injustice ni karina no India constitution na I koi bu original indigenous people singda lehen biga doba status lehen dabado. Aduna maramoiduna karigumba fiwa mamata da Tengda han bidana Meetei gi scheduled tribe sananaba report anidu thabiraga yam thuna handaki election gi mamangda center da Meetei gi scheduled tribe sananaba report ani se Chief Minister Honorable Chief Minister Sri Biren Singona thabiyu haibase hairiba akoi apunba malem gi Meetei mayam jina pullaga ngasi media gi mamangda damjari